Manipur Top Trending News na tunga-tungan ba reliable source ng lokat saraga matamatang yoy ba maruay ga ipaw patok pala kasunchari. Aham headline da laing na ba purak pinupi health center da thori yandu na siramle. ZUF ka IM ga mungkai amarom kamnakre ZUF ama sire. Igi makai tegi suna laki dabasu BJP MLA singi mifam pangtok tuna anu balengak sembagi matang da kanakre. New Delhi gi Ramlila Maidanda bot jorgi mayakta Congress na achoba rally pangtokre. Election Commission bu sokhandanaba Modi na putok palo hogdoktuna Election Commission singi mathakta thabak tawgani Rahul. Assembly mikhal gidamag BJP mapi semba hore. Bihar gi Minister Nabin bu National Working President hapkre. Mathang sahi gi 2026 ta mikhal pangtokadaba West Bengal, Tamil Nadu, Puducherry, Assam amasung Kerala gi in charge amadi ko in charge kising appointment pikre. Maugeta Santri Tabuta CLPU haikpadagi ningai sandana tuna khut katidagi diesel porpa oil tanker taret ti khulenda ahing yarekre. Railway gi tanen hutpada taren popidadi yumya yauna sarabung amadi lawbuk lekak chatle. Catholic school da angang sigi class horom daida classroom waisit pagi thabak chatrak pada penatre. Ngasi kokomigi thongmisingna Moirang College gi relief camp ta ahing yarekuna IDP singi awabada saruk yagadawi. Governor Ekebelana Latin Tiam gi photo da ikai khumba utkre. Pau sadong na pizari ahanbada yamna nungaitaba thogdok amata ngarang thilpung ahumga minitaret rong tarpada lampen police na kwaliba changangai uchekonda lairiba Femigo Medical Health Care Center for Women da lainga purapanupi ama center asi yorpaga ikan kanadana thawri yaduna siramle hairi laikita binupi adugi maming khorakpam bebina chahi kunga mapan apokpa KH Bikamjit kawi palen maning lekai takin hairi mahaki imngonung na mahaku wakhalgi anaba amaga mari lenana center asida lainga na purapani adubu mahaku center asida purpaga ikan kanadana mafum asigi ventilator amada inana fi amana thawri yaduna sirambani hairi mahak hek thengnabaga panthadana Asian Hospital da laikana pukhalaki adubu kanbangamdana laikidre hairi thawbo asigi matangda police na case amala khotuna laikidre bi haksang postmortem examination tawnana ba rims ki mira sanga thamkre hairi makha tarpada kuki gi maikai degi suna lakidra basu BJP gi MLA singi mifam pangtutuna anu balengak sembagi matangda kanakre hairi BJP gi central leader singa khanghalakpagi matung inanga sinungthil New Delhi da leiba party asigi headquarter da Manipur gi party asigi MLA singi mifam pangtok pada kuki jomyang mi mo chinna party gi MLA taret ki manungda masing suna yarakidra basu May 2023 dagina hauji phawgi manungda aha boina party ki kuki jo amasung maite MLA singi mifam pangtok tuna Manipur da yari makai atu matamda popular ministry ama lahanabagi wapam putok tuna khana kre hari mifam asi party gi national general secretary organization BL Santos amasung Norris ki coordinator Samit Pratana saruk yaradur pangtok ki bani mamang takta home ministry na party asigi MLA singbu New Delhi da kautuna mifam pangtok minana Kona kibadadi party asigi kukijo gi MLA taret na maitai MLA singa table amata punna paminadura mifam pangtok minaroi haibadagi punkitabani home ministry na proof anigi MLA sing tunga tunga unakibani adubu ngasigi mifam dadi party asigi kukijo MLA taret ki manungda ahum lakidrabasu atopa MLA sing di saruk yaki mifam asida maruoina kana kiba singi manungda Manipur da mahusagi ingtaba phim hanjil halak nabagi damak kari karamba thabak sing mahatan tawgadagi amasung February 2025 tagi state asida charagai ba present rule gi lengak lautholga popular ministry ama matau karamna lehlakadagi haibagi matangda khanaki party gi lusingba ani gi maikai dagi wahum sing asi uthorki bagaluna saruk yakiba MLA sing gi maikai dagi su tunga tungan ba suggestion sing pinaki adum oina ba ngasi gi mifum asina Manipur gi BJP gi MLA sing gi marakta lerakpa khena basing mafung fana amata omina ba pandam amata lakba ngamkidabadagi makhatana mifam pangthok laba yai hairi amorom dana kamdauri New Delhi gi Ramlila Maidanda bot jorgi marakta Congress na achobu rally pangthokre Election Commission bu sokhandana ba Modi na puthorpa lo hongdoktuna Election Commission singi mathakta thabak tawgani Rahul matam kharigi mamangdagi leipa asita pangthokiba mikhal singda BJP na luchingba Union lengang na Election Commission of India ECI ga lautuna duna bot huran ba bot chor gi thabak sing chathare haiduna AICC gi lusingba singi manungdagi maru oina party president phawbo oirkiba Rahul Gandhi na lusingduna leipak simba thungna bot chor gadi chor gi campaign sing chathaduna demand asibu sakot pamil crore manga makha henbagi khuyek homjin khramatungda ngasi New Delhi gi Ramlila Maidanda party asina sinduna chauba rally ama pangthokre Rally asida saruk yagadam singa ahanbada New Delhi da leipa Indira Gandhi Bhavan da leipa party gi central headquarter da hana pulla matung rally pangtokum oiriba Ramlila Maidanda bus tongduna laklaga ngasi gi khongjing asi changsin kibani ngasi gi bot chor gi rally da Lok Sabha da opposition leader oiriba Rahul Gandhi na saruk yaraduna Prime Minister Narendra Modi na ECI bu sokhandana ba puthokliba anoba law asi hongdokhanduna commission asi gi election commission singi mathakta thabak tawgani haibagi achepa wapam thamki hari yamna nungaitaba thodok ama oina Manipur gi tanglaba mafam ama oiriba Juko Valley gi lanmai nongthotagi ising kapthaduna mutakadawi hariba thodo singarang na handagi leptana hokiba natagana tharamba langmai atuna ngasi pawmutuna laiklaibani Nagaland amasung Manipur gi ngamkaising konsintuna punna
लेरक्लिबा जुको वैली दा चप चाबा मरम खंदना लांगमई चालकपा ngasi नुमित humni सुनख्रबसु लांगमई asi मपुंग फाना मुतपा ngamdabadagi nongtaktagi ising kapthadana mutatnaba thawrang tawkhre district disaster management authority kohimana phongdokpagi matung ina Indian Air Force ki helicopter sing sinaduna aerial fire fighting singi thabaksing chatharkani hairi amaromdana ZUF ka IM ga pungkhai amarom kapnakhre ZUF ama sire confirm tawre matam khargi mamangdagi unaba yadana lerkiba NSCN-IM Ga JLR United Front ZUF Gentry faction gi marakta makhatana onsinaduna khut thongrakpada ZUF ki cadre ama thadok thupumda lekite pausina phangba pauna haibada thadok asi ngasi nongthil pung 2 minute 35 rom tarpadagi horoklaga pung 2 minute 95 tarpa phawba nakal 2 marakta pungkhai amarom chukna kanbu monga khut thoknakibani hairi aduga thadok asi Kagokpi district ki khoirok boundary oiriba mafumga tainaba None district ki Khopum police station na konba dolang amasung lamdaibung khul ani gi marakta leiba mafum amada thokibani hairi mafum aduda mahusagumna ZUF ki cadre singa makhongna patrolling chalingaida khanghodana NSCN-IM Ga cadre singa thengnabadagi nakal ani gi marakta khut thoknabani hairi thawdu asida laikhidraba ZUF ki cadre adugi maming oigangam gangmai chahi kunga taruk apokpa pithinglung gangmai kawi Khopum PS na konba satudai khuldagini hairi thawdu thokhraba phim amadi mafum asi Khopum police station dagi awangnompokta kilometer 55 rom lapna leibani hairi social media yam kanna viral oirakliba thawdok ama hairgadi Catholic school da angang singi class room daida classroom waisit pagi thabak chathrakpada penadre state asigi maming lerba private school singi manungda ama oiriba Kanchipur gi Catholic school gi lower class singi mahiroi angang singi school kartuna classroom daida school asigi maikedi angang singi classroom da changlak matungda yamna toina classroom bu sumjit paiduna set singbagi thabak chathrakpada angang sing asi khantana makoigi guardian singi maikedi penda phongdongnarki school authority gi maikedi mahisang asigi classroom sing ningthijana sit senge haibasu angang sing school kartuna makoigi class manungda changjungeda mangjungna thabak asi pangtokpa yai adubu masi mota pikliba angang sing asina school kartuna classroom da changlak bench sing da phamlaba matungda ngahak litna classroom sing sit sengbi thogdang laholiba nupi amana sumchit paiduna sisilaklaga masagi bench da phamjariba pikliba mahiro singbu classroom gi nakal amada plop hojilaga phamanduna sitok samthokpagi thabak chatharpa asi tafom thoktaba thabak ni haina phongdongnarki mayimdagi ananba school uniform sing setuna lakchaba mahiro singna class manungda leiba matung sitok samthokpagi thabak chatharpana firol khaktanatana larik khaw phawba upul waiful amadi amot akai tehle marabasina mahiro singna school kartuna classroom da sarjingagi mangoinana sit sengmagi thabak asi tahoningi haina mahiro sing amasu makoigi guardian singi maikaidagi Catholic school gi authority da haijarakli video asibu pawdumbada soikilan kiba yabasu ngakpigani amadi channel asibu subscribe tawbi damukta thagapa phongdoksari tung koina miyamgi siba tabung ngamba oijage